अहानबदा मरोइब पाव कंगलागी नोंगपोक थोंग हांगदुना नोंगचुप थोंग थिंखरे थोंग असिदा नाटकी ओइबा फिजोल सेटबा मियोइ सिंह खक्तना ngaksel hangedori कैथेल साननबा अनौब बजेट हेक लाकबगा कक्चिंग कैथेलबु मतमगा चुनाबा कैथेल अमा ओहिननबा होटनरगनी हाइना महुत मिनिस्टर वाई खेमचाना थाजब पीख्रे मणिपुरबु अना लायेंगी लमदा अतोप स्टेट सिंगा चांगदमनबा अमदी मसा मऊ फबा स्टेट अमा ओहिनबदा हेल्थ सेक्टर दा थबक तौरिबा सिंगी अचौब थौदांग लई हाइना हेल्थ मिनिस्टर डॉक्टर एस रंजन फोंदोक्रे यूनियन मिनिस्टर ऑफ स्टेट होम नित्यानंद रायना मोरेद लेरिबा श्री अंगलाई परमेश्वरी श्री मुनेश्वरी लाइशंगदा लाई खुरुंबगा लोइनना लाइशंगे फिबम यंगसिलमले अमदे कक्चिंग रेंज फॉरेस्ट अमदे वाइल्ड लाइफ क्राइम कंट्रोल ब्यूरो ईस्टर्न रीजन के अपुनबा कांगबु अमना मयांग इम्फाल बाजारदगे लमलक्की उचेक फारगा ललोनबा मियोय अनि फारे PONYTV की निमिदांगी पाव बिदिंग ताबिरिबा सिंबु बिद्यासना तराम नोकचरी पाव संदोकना पिजरी ngasiदगी हौदुना कंगलागी नोंगपोक थोंग हांगदुना नोंगचुप थोंग थिंगलगनी लोइनदा ngasiदगी हांगदौरिबा थोंग असिदा नाटकी ओइबा फिजोल सेटबा मियोइ सिंह खक्तना ngaksel हनगनी हाइना मणिपुर के चीफ मिनिस्टर एन बिरेना फोंदोक्रे वाफम असी हौखिबा जनवरी 3 यूनियन होम मिनिस्टर अमित शाहना मणिपुरदा लाक्तुना संगारंबा कंगलागी नोंगपोक थोंग हांगदोकपगा मरी लेनना चीफ मिनिस्टर ना फोंदोखिबनी ngasi डिपार्टमेंट ऑफ आर्ट एंड कल्चर मणिपुर के स्टेट आर्कियोलॉजी ना सिंधुना मणिपुर के चीफ मिनिस्टर एन बिरेना लुचिंगदुना अहानबा ओइना कंगलागी नोंगपोक थोंग लानबा हौदोकतुना मणिपुर के मियामदा खुसनखे थौरम अदुदा नाटकी ओइबा लाइनिंग लाइशोलगे थबक थौरम सिंह यावना नाटकी ओइबा तौफम थोकबा थौरम परेंगसु पांथोकलबा मतुंगदा नोंगपोक थोंग हांगदोकतुना लानबा हौखे थौरम अदुदा राज्य सभा की एमपी लेसेंबा सनाजाउबा कैबिनेट मिनिस्टर एमएलए सिंह अमदे मणिपुर लेंगाक की मकोक थोंगबा ऑफिशियल सिंह यावना लैपाकी अखंग अहै अमाइबा अमाइबी कयाना सरुक याके थौरम अदुगा मरी लेनना चीफ मिनिस्टर एन बिरेना मखा तारदुन हाई मणिपुरदा खुंदारिबा तोंगान तोंगानबा लाइनिंग चटपा फुरुक खुदिंगमक नुंगसिनना इंगना चिकना लेननबा ngasi फावबा ताइबंग सेंबिरिबा मपुदा थौनिजदुना लाखे लोइनना मणिपुरदा कुमजा लिसिंग अनि तरा तरेतगी बीजेपी के लेंगाक असी लाकपदगी चिंगतम के खेनबा लैतना नुंगसिनबा पुरकननबा मखल मखा कयागे पाइखटपा याबा थबक थौरम सिंह पाइखलकली ngasi taibang sembi ba mapuna tabiduna thabak oina pangba ngamlakle ngasi gi numit asi laingak asina anirak suba oina lakpagi choba khudol ama miyamda khusinaba numit ni union home minister amit sana sangaram kiba thong asi lining laishol gi oiba thabak thoram yauna pangthoktuna miyamda amuk hanna sinabani ngasi miyamda uhaliba asi ishwar lai haibagi thajaba adu utpane nongpok thong hangani nongchup thong thingani aduga कंगला मनुंगदा गाड़ीना चंगननबगीदमक अवांगलोम थंगबा गेट असी हांगलगनी अमदे लैरिबा लंबी असी पाकथोक्तुना हिस्टोरिकल ओइबा मफम ओइना निंगथिना थमगनी अमरोमदा अचोबा लेबाकके थबक अमा तौननब होनबदा अमदे नोंगपोक थोंग असी सादुना मियामदा सिन्नब होनबदा लैकाय असिदा खरा सोकपा यावरबसु वरोबिगनु कुमजा लिस्टिंग अनि कुंदा उरेप उयुंग तमखिबा कंगलागी नोंगपोक थोंग अदु ngасidi लेंगाक असिगी वासकी मतुंग इन्ना तेनख्रबा मतम असिदा साबा लोइदुना मियामदा सिनबा ngamlabane development amadi nuksinaba haiba asida punna chatminasi masigi mayokta ngangbasing manaroisi hainasu phongdoki nakalamaromda thoramadugi saruk ama oina museum gi mawongda mingshel khazinduna thamliba nongpok thong sabagi tauba haurakpada leiramba thong aribagi makhongsu chief minister na luchingduna mahaki cabinet minister ga loinana yingsinke loinana thoramadubu mapungfana pangthoknana bahonabada achobu thodang laukiba Uttara Sanglen कंगला बोर्ड लाइनिंग थौ सनामही टेम्पल बोर्ड उकल पंडित लोइशंग लेकागे मियाम अमाइबा अमाइबी अमदे कैबिनेट मेंबर खुदिंगमकपु चीफ मिनिस्टर ना थागतपा फोंदोखे मणिपुर संग क्रमाई तौगन इंगना चिंगना कोई चिंगतम की खेनबा लेतना नुंगसिनबा पोरकदगे अमटोइन पुन लेगदगे सिद मंगोइन मंगगलाक्सु मदुद मखल मखागी आई ट्रायल क्या दवे मखल मखागी लंबी क्या येंगे लाइक क्या फॉर्मेमी क्या उन्ने चिंग क्या मम येंगे ईश्वर खोलबगा होने जबने ngасidi madugi ishorna tabidana koi mayam apun boina thabak khare koi mangro sangba ngame
Mamangi sahi tam mangada COVID na chingba sathi balaina khar la khar kasu ekho gi topom topko khar kai di koi tawrga COVID laina dagi miyam prajada sathi na waru godo bawga koi isor gi mating dagi miyam gi mating dagi koi kan mangam jeki anoba sarkar la e mamang da honar ma mayam anoba tong ma mayam amna thul laga le ekoi tum de koi honorable minister sing MLA sing le yu mayam koi mayam ala ngasi si achauba anoba BJP duo la ko ya no ba ya chipne na khudo na ma Manipur gi miyam da singa mali tam da le puna makta shina ba adu gum numit ni Mahud Department da Kaithel Sanaba Anoba budget ama hek lakpaga Kakching Kaithel bu matam ga chunab ama ohinana ba honargani haida Mahud Minister YKM Chana thazaba pikre wafamasi Kakching Municipal Council na sinduna Kakching Moramba da pangthokpa Moramba Solid Waste Management Site sangabage thoramda haikibni Manipur Pollution Control Board के Chairman Dr. U. Deben, Kakching AC के MLA M. Rameshwar, Amade Mahud Director Robert Ketrimayum Yauna Pangtokpa Thoramaduda, Minister Kemchana Makataraduna, Kakching Municipal Council के Thomi, Amade Kakching के Miyamna Wakal Tabiduna, Kakching City Bu Luna na Thamduna, Manipur Amade India के Lunanba City Singi Manungda Kayarak Chanba Ngamkibasi Taganigaini Ludina Kakching Kaithel asi Matamga Chunadriba asi Department asida Anoba budget ama hek lakpada soidana sagani Kakching Kaithel gi akoibada leiriba street vendor singi issue asisu kari tauba yabage habedusu yengsingani haiki Thauramadu da saruk yakiba Manipur Pollution Control Board ke Chairman Dr. U. Deben hai hauziki matamda waste management asi yamna mathau tare loinana Kakching da atuba matamda air monitoring station ama thamlagani haike Kakching AC ke MLA M. Rameshwar na Mahud Minister na mateng pangduna Kakching da lupa crore kunmapan henbage Kakching da gari IS party popa IPS kaman di सरकारी competitive exams in the fighting population wise the mangin thana sakwa ga municipal council so ya mangin thana sakam badagi tikal driver lab se ase ekoi punan region ni se ajuma thamjage do sai member the people protected sabge mohut ka so Kakching de ni mohut ki budget de ni diwal khan bane ala market sabge mohut ka ni budget lata di honorable MLA ni sune mere ga koi Diagram sini, hek ahal bala priority location de bijay gaya jimai thamjage. Manipur bu ana layengi lamda atopa state singa changdamnabada amade masamau faba state ama oinna bahonabada health sector da thabak tawriba singi achoba thodang lei haina Health and Family Welfare Minister Dr. Sapam Ranjanna phongdokre National Health Mission amadi Directorate of Health Services Manipur na sinduna breast cancer ga mari leinana awareness amadi workshop ama ngasi chingmairong da leiba Hotel Classic Grande da pangthokre ngasi gi thoramadu da Health Services ki Director Dr. KH Sasikumar Mangang NHM Manipur ki State Mission Director Dr. Somorjit Public Health ke Additional Director Dr. Y. Gopal Krishna Yauna Health Department ke Makok Thongba Official Amade Staff Singh Saruyaki National Program for Prevention and Control of Diabetes, Cardiovascular Disease, Cancer and Stroke NPCDCS ki Makhada Pangthokiba Thoramaduga Mari Lenana Health Minister Dr. Sapam Ranjan Nahai Breast Cancer asi Nupi Oibi Singda Thengnaba Yamna Khudong Thiningai Oiba Laina Makal Amani Laina Makal asi Hana Khangdokpa Ngamhorabadi Yamna Laina Layengba ngami Masida Luribadi Matam Chana Screening Tawduna Laina asi Hanana Khangdoknanaba Honaba asini Ngasi pangthokliba program asi yamna maru oi program asi ngasi pangthokliba mafam asida loishinba tawroisi grassroots level da thabak tawriba health worker asa ANM singda breast cancer gi matangda ningthina khanghanba amadi practical oiba training fanghanba changi Minister na makha taraduna hauzik leiriba lenga kasibu luching liba Chief Minister Nongthomam Biren asi state asigi oiba issue ge matangda yamna kupna scenery amadi yengsili haina official staff singna khanghan gedabani
Chief Minister gi meeting makhada Health Department gi oinasu awat apa asoi aran singi matangda department asige makok thongba official singa pau faunaduna kupna tanaribani District Program Manager amadi Block Program Manager singa pau faunaba awat pagi mami ama tariba si atubada menkhanaba honabiu CMO singnasu District Health Center singda thabak puriba healthcare professional singna mathau khangna thabak tawribra haibadu yengsinbiu Maming tagi oina thabak tauba amadi lengaki makhada miyamda fanghanaba pirakpa polam fanghandaba amadi arembada manghanbage wafam laklabadi akanba action logani haina Dr. Sapam Ranjana Fongdoki. Grassroots labor, right from CMHA, the makhada chakliba, the ashas, the ANMs, a public training amount. Not training for the sake of on paper that training that we have now. This has to be practical, feasible way, but we need to train the workers at the grassroots that what type of words they should use when they go for that screening. These are very important. These are really, really very important. And I would like to request the trainers to make sure that such type of training is given to the grassroots, at the grassroots level. And otherwise, it has to be a hierarchical approach. Tier 1 layer, tier 2 layer, and now how we can help in making sure that they get the treatment in the proper way. They have to be taken care of. It is not just a breast cancer. The NCDs, all the NCDs have to be taken care of. Numit nini ki khongchata Indo-Myanmar border town More da lakiba Union Minister of State Home Nityanan Raina More Ward number 2 gi border pillar number 78 ki manakta lairiba Tamil Singhi Sri Angalai Prameshwari Sri Muneshwari Laisangda Lai Krumbaga loinana Laishing adugi fibam yengsinkre Mahaki khongchat aduga mari leinana Nityanan Raina Fongdokibada Laishing asigi maramda Mahak hanasu pau khara takiba leikre adubu ngasi masamak mafam masida lakpada Ishwarbu kurumjaba fangba ase yamna nungai Ishwarna Thousand Birabadi Matungda Amuk Soidana Lakani Haina Fongdoklamke Loinana Miyambu Mahakna Thagatpa Fongdoke Mahaki Khongchat Aduda Union MOS Home Nityanan Rai Ministry gi official amasung 26 Suba Sector Assam Rifles ki Commander Brigadier Bedpal su Loinarake Panba Yabade Union Minister of State Home ase Ngarang Moreda Tungduna Yarek Labamatung ngasi hankibani source tagi fangba pauda security related oibana Haidoktrabasu Mahaki Khongchat ase Indo-Myanmar da lairiba issue sing internal security border fencing issue amasung Indo-Myanmar border trade ki matangda oiramba yai haina thajanari numit nini gi officials Khongchat asida IGR South 26 Suba Sector Assam Rifles ki commander 25 Suba BRTF ki commander amasung ICP More gi manager singna Magi oiba official briefing piki. Ngasi ayuk pung taraga makhairom taba matamda Unique Wildlife Protection Committee Manipur Kaching Range Forest Staff amade Wildlife Crime Control Bureau Eastern Region ge apunba kangvu amana mayang Imphal Bazar dage lamlaki uchek faraga lalonba mioi ani fagatkhre Manipur gi Chief Minister na umang yokhatnaba amade lamlaki sa uchek sing ngak senanaba akanba thabak lokhatlingai chairak asida ngasi ayuk pung taraga makhairom taba matamda mayang Imphal Bazar area da miramdagi pairakpa lamlaki uchek sing faraga yole haiba akagnamba pawama fangbadage Unique Wildlife Protection Committee Manipur Kaching Range Forest Staff amade Wildlife Crime Control Bureau Eastern Region ge apunba team amana khudakta changsenduna tiba humbage thabak chathake ngasi chathakiba drive aduda uchek faraga lalon bani haiba mioi ani ase fagat pangam kibani faraba mioi ani adudi mayang Imphal haigum yangbi dage akham tomba chahi yankai nithoi apokpa akham modhu amade ningthauzam ibo chauba chahi yankai mari apokpa ningthauzam thoiba kawi makhoi dagi uchek sing adu laibani haiba mioi amasu fagat ke makhoi dagi asiba uchek nganu thoiding nam amom amaga nganu mitngaubi laba amaga fangke
ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯂꯣꯛꯇꯥꯛ ꯄꯥꯠꯀꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯁꯤꯡꯗ ꯌꯥꯝꯅ ꯇꯣꯏꯅ ꯎꯆꯦꯛ ꯐꯥꯔꯒ ꯂꯂꯣꯟꯕꯒꯤ ꯊꯕꯛ ꯇꯧꯏ ꯑꯃꯗꯤ ꯃꯈꯣꯏꯅ ꯐꯥꯔꯛꯄ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯃꯌꯥꯡ ꯏꯝꯐꯥꯜꯗ ꯂꯩꯕ ꯁꯥꯌꯦꯟ ꯁꯦꯟꯐꯝ ꯑꯃꯗꯤ ꯌꯨ ꯌꯣꯟꯐꯝ ꯚꯦꯟꯗꯔꯁꯤꯡꯗ ꯁꯄ꯭ꯂꯥꯏ ꯇꯧꯏ ꯍꯥꯏꯔꯤ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯍꯨꯝꯃꯛ ꯋꯥꯏꯜꯗ ꯂꯥꯏꯐ ꯄ꯭ꯔꯣꯇꯦꯛꯁꯟ ꯑꯦꯛ 1972ꯒꯤ ꯃꯈꯥꯗ ꯑꯦꯛꯁꯟ ꯂꯧꯈꯠꯅꯅꯕ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟꯗ ꯁꯤꯟꯅꯈ꯭ꯔꯦ ꯅꯤꯡꯊꯝꯊꯥꯒꯤ ꯃꯇꯝꯗ ꯃꯤꯔꯝꯗꯒꯤ ꯄꯥꯏꯔꯛꯄ ꯂꯝꯂꯛꯀꯤ ꯎꯆꯦꯛꯁꯤꯡ ꯂꯣꯛꯇꯥꯛꯀꯤ ꯐꯨꯝꯗꯤ ꯃꯊꯛꯇ ꯂꯩꯕ ꯈꯔꯁꯥ ꯁꯖꯤꯁꯤꯡ ꯁꯗꯥꯟꯕ ꯃꯤꯑꯣꯏꯁꯤꯡꯅ ꯇꯣꯏꯅ ꯐꯥꯕꯒꯤ ꯔꯤꯄꯣꯔꯠ ꯂꯩꯔꯦ ꯃꯈꯣꯏꯒꯤ ꯃꯊꯛꯇꯁꯨ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯒꯅꯤ ꯃꯤꯌꯥꯝꯅꯁꯨ ꯂꯝꯂꯛꯀꯤ ꯎꯆꯦꯛꯁꯤꯡ ꯑꯃꯗꯤ ꯈꯔꯁꯥ ꯁꯖꯤꯁꯤꯡ ꯐꯥꯕꯤꯗꯅꯕ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯍꯧꯈꯤꯕ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11:55 ꯔꯣꯝ ꯆꯠꯄ ꯃꯇꯝꯗ ꯅꯥꯒꯥꯃꯄꯥꯜ ꯀꯥꯡꯖꯥꯕꯤ ꯂꯩꯔꯛꯀꯤ ꯑꯔꯤꯕꯝ ꯃꯥꯟꯗꯣꯞ ꯃꯅꯥꯛꯇ ꯂꯩꯕ ꯂꯩꯀꯥꯡꯕꯝ ꯗꯣꯔꯦꯟꯗ꯭ꯔꯣ ꯆꯍꯤ 95ꯒꯤ ꯌꯨꯝꯒꯤ ꯀꯣꯟꯊꯣꯡꯗ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯂꯩꯔꯕ ꯕꯣꯝ ꯑꯃ ꯄꯣꯈꯥꯏꯈ꯭ꯔꯦ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯃꯠꯇ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯈꯤꯗꯦ ꯑꯗꯨꯕꯨ ꯌꯨꯝꯒꯤ ꯊꯣꯡꯅꯥꯎꯒꯤ ꯃꯤꯡꯁꯦꯜ ꯈꯔ ꯑꯃꯗꯤ ꯒꯦꯠꯇ ꯑꯀꯥꯏ ꯑꯇꯣꯏ ꯈꯔꯗꯤ ꯊꯣꯛꯈꯤ ꯑꯦꯜ ꯅꯕꯀꯨꯃꯥꯔ NIT ꯂꯝꯐꯦꯜꯗ ꯑꯦꯁꯤꯁꯇꯦꯟꯠ ꯔꯦꯖꯤꯁꯇ꯭ꯔꯥꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯏ ꯍꯥꯏꯔꯤ CCTV ꯐꯨꯇꯦꯖꯀꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯑꯍꯤꯡ ꯄꯨꯡ 11:95 ꯆꯠꯄ ꯃꯇꯝꯗ ꯃꯃꯥꯏ ꯃꯃꯤꯠ ꯈꯨꯝꯕ ꯑꯦꯛꯇꯤꯚꯥ ꯇꯣꯡꯗꯨꯅ ꯂꯥꯛꯄ ꯃꯤꯑꯣꯏ ꯑꯅꯤꯅ ꯑꯃꯨꯕ ꯃꯆꯨꯒꯤ ꯄꯣꯂꯤꯊꯤꯟ ꯈꯥꯎ ꯑꯃ ꯒꯦꯠꯀꯤ ꯂꯩ ꯊꯥꯐꯝꯗ ꯊꯥꯗꯔꯝꯂꯒ ꯌꯥꯝꯅ ꯊꯨꯅ ꯒꯥꯔꯤ ꯊꯧꯈꯤ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯃꯤꯅꯤꯠ 10 ꯔꯣꯝꯒꯤ ꯃꯇꯨꯡꯗ ꯄ꯭ꯂꯥꯁꯇꯤꯛ ꯈꯥꯎꯗ ꯍꯥꯞꯄꯒ ꯊꯝꯂꯝꯕ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯕꯣꯝ ꯄꯣꯈꯥꯏꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯕꯣꯝ ꯗꯤꯁꯄꯣꯖꯦꯜ ꯑꯦꯟड ꯗꯤꯇꯦꯛꯁꯟ ꯁ꯭ꯀ꯭ꯋꯥꯗꯀꯤ ꯄꯔꯁꯅꯦꯜꯁꯤꯡ ꯑꯃꯗꯤ ꯐꯣꯔꯦꯟꯁꯤꯛ ꯑꯦꯛꯁꯄꯔꯠꯁꯤꯡꯒꯤ ꯇꯤꯝ ꯂꯥꯛꯇꯨꯅ ꯕꯣꯝ ꯄꯣꯈꯥꯏꯐꯝ ꯑꯗꯨ ꯌꯦꯡꯁꯤꯟꯕꯒ ꯂꯣꯏꯅꯅ ꯊꯤ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯌꯨꯝꯕꯨ ꯑꯣꯏꯔꯤꯕ ꯑꯦꯜꯗꯣꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯤ ꯀꯨꯡꯅ ꯇꯥꯔꯤꯕ ꯃꯤꯔꯛꯇ ꯕꯣꯝ ꯄꯣꯈꯥꯏꯍꯟꯗꯨꯅ ꯑꯀꯤ ꯑꯈꯪ ꯄꯣꯛꯍꯟꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯈꯤ ꯀꯅꯥꯅ ꯀꯔꯤ ꯃꯔꯝꯒꯤ ꯕꯣꯝ ꯑꯁꯤ ꯄꯣꯈꯥꯏꯍꯜꯂꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗꯦ ꯃꯇꯨꯡꯗ ꯁꯨꯝꯅ ꯃꯤꯔꯛꯇ ꯕꯣꯝ ꯄꯣꯈꯥꯏꯍꯟꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯟꯕꯤꯒꯅꯨ ꯏꯪꯅ ꯆꯤꯛꯅ ꯍꯤꯡꯍꯟꯕꯤꯌꯨ ꯍꯥꯏꯅ ꯑꯄꯤꯜ ꯇꯧꯔꯛꯈꯤ ꯃꯔꯛꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯀꯔꯝꯕ ꯂꯥꯂꯣꯟꯂꯨꯞꯅ ꯕꯣꯝ ꯑꯗꯨ ꯄꯣꯈꯥꯏꯍꯜꯂꯝꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯀ꯭ꯂꯦꯝ ꯇꯧꯔꯛꯄ ꯂꯩꯇ꯭ꯔꯤ ꯏꯝꯐꯥꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯁꯦꯛꯁꯟ 307/427 IPC ꯑꯃꯗꯤ 3 Explosive Substances Actꯀꯤ ꯃꯈꯥꯗ FIR ꯑꯃ ꯂꯧꯈꯠꯇꯨꯅ ꯊꯤꯖꯤꯟꯕ ꯍꯧꯈ꯭ꯔꯦ ꯍꯥꯏꯔꯤ Tamenglong District ki Tausem Subdivision ki manung channa leiriba Mount Kishabu State asigi tourist spot ama oina semnaba haiduna Khunja Singna State Authority singge pungning singsilakli Magulong Village Authority ke member Hailu Deshwangna Paumi Singda Fongdokibeda Mount Kisa Yengba lakpa lamkoiba amade Khunja Singna mafam ase yengba lakpa matamda lambi ningthina leitabana maram oiraga khudongchadaba kaya mayoknari hairiba mafam ase puwariga sagonaduna laklaba mafam amane mafam asida leiriba surung ase kumja lising amaga chamapan kuntragani thoi amasung lising amaga chamapan humfuni thoida India ge ningtam lanmi oiribe Rani Gadi Liuna ningtam lange matamda mahake lotfam amade headquarter oina sizinaramba mafam amani masina maram oiduna village authority na mafam aduda chatuna manamasing thaba u kakba amasung satanba thingkre haina su fongdorakli asi khoina kuina ipai ipusingna ikhoi lamgi damakta pairami do hojikti asi meming thoba khra khra di haure idugi matungina tourist ki mi singsu marak ta dum toina lage adu asi kep ahanba kep ni si siguma kep tra ni panai yare gadi government da ikhoi apply to sira haina warepti lawrebni du warisu success hojik phobdi tawdri adum wana ka duna le ikhoi nungju thawaresu kalan thawaresu toina lakpa horebnina lakpa mising nungai janingai dugam khoibu loina ba mising khra nungai ningai lambi si khra sembi ba pame Isangak thok chanabani haiduna license nongmai paiduna amaga hatoknabagi mawong laklabade lamdamasi chaukhatpa ingtappa khunai oiba ngamlaroi maramaduna gun culture asigi matangda lengakna piding changbiu haina Youth Forum for Protection of Human Rights ki Secretary T Satiskantana fongdokre wafam asing asi Palace Compound leiba Youth Forum asigi office da pangthokiba paugi mifam amada T Satiskantana fongdokhibani
Mahakna makha taraduna lamdam asida chahi ama anigi mamangdagi gun culture gi mawong ama lakli hiram asiga mari leina youth forum na thengkhang kayarak lengak amade home department ta appeal tokhiba leirabasu meeting changbitaba maramna ngasidi misimina kaya hengalakli hokhiba tha khara sigi manungda misimina toina thoklakli miyambu ngak senna ba leiriba police personnel singna michamda fawba khut thaba horakli masida mangjariba si micham khaktani Laigakna micham miyambu ngak senna ba piriba nongmay aduna michamda khut tharakpa laibaktibani laingak amadi home department na nongmay gi maramdagi thokhaningdaba thodok kaya thoktanaba honarbasu thingba ngamdaba thabak ama oina uba fanglakle laingakna piriba service nongmayna sokhalaba miyoi sing asigi layengbada changba senfam sing laingakna Daita pubiyu loinana license nongmai piba matamda kupna khanaduna pibinaba amadi license pikraba license gun singisu matam chana review tawinanaba wafam thamladuna afasphagi chaiteng fangduna leiriba lamdam asida gun culture asina hena ki tujungba pokhanbage fibam amada lakle haina su fongdokhe mental stability leitaba amadi license gun mathau ta basinda license gun se bidaba aduga bigi basing se mu nauna review to matam je am tangai pa ai license gun sinna ka ni se niyo thawai kya manglak la bandina aduga state na issue to wala service gun maram boy kana sokiba maruina andaki horokam thajaman digi medical expenses se lenga bear to bi na ko na to siri aduga Manipur police personnel sing sang na mental health sector on the ado magi character se personnel scrutiny to rakanda magi sana ba ko liyo thambi bai ta loira pada Manipur man commission je ko yenda part lenga na hinga thangi bani aduna hojikti amu chairperson je leita bana maram kada Manipur man commission je salai ba ngam ni mo da leire aduna atu matam da si full present of Manipur man commission ama ninkhatna ba lenga na hon appeal tawjari Paugi marak thana ten berpegama Admission open. 1-year diploma in computer application, DCA, PGDCA, CCC at Nirma Computer Academy, All Nambulan near GP Women College and Nailit Center, Kwakaital Bazaar, Imphal. Course certified by Nailit. Free soft skill spoken English class and scholarship facilities are also available. For more details, please contact us 8787-583445 or 700-505-6748. Breaking matungda bakata babo pizri All Manipur Working Journalists Union Amju Linkhatpada Achoba Thodang Lauramba Miyamna PR Shyam Haina Khangnariba veteran journalist Posangbam Radeshyam Singh Ngarang Masagi Anaba Amana Maram Oiduna Rims Hospital da Laikidabada Amjuna Awaba Fongdorakli Masagi Chahi Humfutaraga Mapan Suraba PR Shyam Amju Linkhatlaba Matung Union Asigi Ihan Hanba General Secretary gi Thodang Ingkumja Lisingamaga Chamapan Humfutaraga Mari Dagina lising amaga chamapan humfutaraga mga fauba purambaga loinana nungtigi fonglamba pauche kholaugi paumi ama oina horake amade Simanta Patrika Pauche dasu matam sangna I paugi lamda kathoktuna thabak tawrambata natana paumi singe union ama semnana honabada achobu thodang lauramke mahakna lauramba thodang sing paumi kunaina kauba ngamlaroi daba ama oina lehoragani amade union ge menkhatpa ngamlaroi daba awatpa amasu oihoragani mahakna laikidabada amjugi president Wangkhepcha Samjaina preside tawduna union amade editors guild Manipur ge thaububa singna awaba Page Mifamaba ngase Manipur Press Club ta pangthokre Union asigi president amadi advisor sing yauna lekhidraba veteran journalist asigi laifam uripok takhelambam laikai da chatuna imung manungi awabadisu saruyaki Hauki Bachahi Lisingani Kunithoge December Kuntrada Bishtupur District Nachaudage Y Priyobartabu Dimapur da Chasi Haina Masage Ecoven Amada Chatraga Tha Siki Tareta Nagalenge Mafam Amada Sina Funkiba Taudogadubu Yaninda Fongdoktora Ngasi JSC na DC Bishtupur da Memorandum Ama Pisinkre Memorandum Aduda Laikidrabagi Loinabida Matik Chaba Tabak Ama Pibaga Loinana Mahakna Suraga Hingba Imung Oibna Lupa La Kuntra Piba
amade mihatpa adu matik chaba chairak pihanba haiba wafam yauri tungda maruiba miyoi ahumdang DC L Bikramga unaduna wari sanaduna paikhatpa yaba thabak khuding imungi awaba yenglaga ngasimak chief minister da thanna hotnage haina thajaba piki tungda JAC ki convener en jaduna DC Bishnupurna miyamda thajaba pirakpagi thagatke amade chief minister en Biren nasu athubada thabak oina pangthok pinanaba wafam thamke karigumba athuba matamda mari lainaba singna imunge amade miyamge awaba ubiduna thabakta onthokpidaba tarabade makhataba khongjang changsingani hainasu phongdorakli JAC taliba dimana athuba matamda ko chief minister ga tanaraga akoi athuba matamda JAC da ko pau pijarakan tharan direkani habi de maktasu akoi JAC ki makai dagi mangkhai laitana thada phongdokedi sentogi DC bisu adoga ekai kunajariba Manipuri Chief Minister Sri Mung Panjarbada Sri N Biren Singhana Akoigi JAC taliba sigumlaba akoigi magi imung manungda thaba ama piba amadi compensation oina lupa lakh 30 piba haribe demand singasu karigumba ekai kunajariba honorable Chief Minister na piri taba taragadi akoi JAC nasu amuk makha taba khongjang kaya akanba kaya sangsilakani hana akoi honorable Chief Minister na khamda khujeri University ama oirabasu mapung fana chalaiba ngamdaba oza awatpa happa ngamdaba Education Minister amade Education Commissioner famthado u haina ngasi DMU Arts ke mahiroi singna wakat khongjang changsankre khongjang aduda saruk yakiba DMU Arts ke mahiroi Boris Thongamna Fongdokhibada Hokiba Chahi Lisingani Tarataret ki April Tareta DMU ase mapung faba University ama oibige ayaba piduna University ama oirabasu laifam thokba infrastructure leitaba amade ngasi fawba mapung fana chalaiba ngamdana leiri masina maram oiraga mahiroi singna scholarship amade net na chingba exam thanna honabada khudong chadaba kaya mayongnare University asida oza masing suna leitabana UG class fawba research scholar singna changduna class lauringai charaga sida hokiba January mapandagi PG class horagani haina notice thokleba se kadaidage ozana class haugadawribano hainasu hanke college asige bona fide teaching amade non teaching staff ke list housing fawba pikhatba ngamjiba karigino haina hangladuna university asige regular registrar amade examination controller laite finance officer su laite amade VC amasung registrar gi kasu thong londuna leire maramasina thawa sadana leiriba education minister amade commissioner famthadogo hainasu phongdoke 2017 April की तांग तरुक यूनिवर्सिटी ऑन बयारे हैदन पास तौग्रब मतुंगदा 2019 April की तांग तरुक यूनिवर्सिटी ओले अदुबु ngasi 2023 की April दा चही मंगा सुगदर फावसी फावदा मागी यूनिवर्सिटी अमगी लेबम थोकवा लेतबा अदुना TAB स्टेटस फंगबा ngमदबा सिना यूनिवर्सिटी सिगे महैरोय सिंगदा मांगजरिबा हाइदि स्कॉलरशिप की मतंगदा अदगी नेट थाबा मतमदा स्कॉलर मयामा इदगी इंफ्रास्ट्रक्चर का अमदा सोयक लेबा मयामा से मसीगी मतंगदा कोइना मदु सिंग अदो येंगसिन बिनाबैदमता सिगुम लबा एजुकेशन से सागचबनी अदुगा मदुगी सिमथकता यूनिवर्सिटी asida oza se aduki mati wale oza watpa gi zawab kudam haibo ko gi UG ge class sing da oza suna leitabana mar ga research scholar sing na syllabus class loksalakwa aduga January gi tang mapan dagi PG ge class hogani haina notice thokraba si karai dagi oza na tang ge doribano aduga college asigi akoi gi bona fide teaching and non teaching staff ki list hoji fawo pikhat pangam jibagi maram na kari gino haina sing ba mayam asigi akoina ngasi ge education asida puthok na tawjabani Private school kharana sendom khaktamak yenglaga mahiroi khunai mangjakriba kayadu khangbi bage mahuta November amade December thada exam pangthokhiba adu yaningde haina Socialist Students Union of Manipur SSUM ge President SCI ma khangan bana phongdokre wafam asingarang lalambung primary school da leiba SSUM ge officer Pawi Singa unabage thauramamada phongdokhibani mahak da hai Manipur lengang na chatliba academic session asida COVID-19 ge laichatna mahiroi khunaida mangjakriba mayam adubu kupkhatna nabage damak ahenba matam bibiduna February thada exam pangthokna naba lengak na hokhiba tang nipanda thokhiba order adu SSUM na taramna okay adubu private school kharada hokhiba November December da exam loshilamba se laibak tibani asigumba lengak ke kanglon indaba mahi tamfam sang kaya asida education department na karamna action lokhatkadage haibadu miyamda khanghangadabani SSUM na su
ngasi maktagi private school khuding makta koina chatuna yengsilagani amade lengak ke kanglon indaba school sing khandotuna Manipur lengakta haktengnena amade miyamda khanghanduna para tambiba hauragani Manipur miyamna su taraina lofam thokte haina phongdoke private school kharana chathariba thawong ase mahiroi kunaida chauna singnabani Maramaduna loop asina kaidongnungda tumina leithokloi SSUM na changsileba khongthang asida mahiroi sing amade miyamna saugatpiu haina yaima khanganbana appeal tawrakli Government tholaiba notification sigi mayokta lanai school kharana November da December da makhoigi exam solution giba masimakti yamna laibak tibani makhoina tawribasi makhoi khaki kanaba yengba khak natana government busu ikaiba pibani haibada haiman thokte aduna paliba laingak sina maruina education department na hairiba sarkar gi asigumba thawong indaba school sing sigi mathakta kari karamba action lokhakadage haibadu laibak miyamda khangan biu loinana Socialist Student Union of Manipur nasu laingak ki wa indaba high school singsi thidoktuda laingak ta chapchana khangan gani ngasi Kangpokpi District Police Narcotic Affairs Border NAB Narcotics Control Bureau NCB Forest Department ki official sing amadi 22 Assam Rifles Kangpokpi ge personnel singge apunba kangvu amana kaubru singsange Thotne village da ekar kunmanga rom pak chawba lamda tharamba lo nayadaba popi pambising haidatuna mang tanghankre reserve forest area gi manung chanba mafamda tharamba popi pambising mang takhanbage drive adu SP Kangpokpi ge meeting makhada chathakibani amade SDO Chimphai masamak yauke Kangpokpi police station na case ama lokhatuna makhataba thabak changsin ba hokre Sumang kumhai amadi theater culture bu chakhatnaba amade awangba thakta pukhatnaba honaramba saknairaba Padma Shri awardee warepanabana lekhidabada Manipur Student Federation MSF na awaba phongdorakli loinana saknairaba sina lekhidaba asi lamdam asige sumang kumhai amasung theater gi lamda achoba mangjaba amani amade lamdam asida wahaina phongdokpa yadaba chana kanglon afafata kayabo sumang kumhai gi khuthangda miyamda paujel piba amade furup kaya gi marakta leiriba maribu hena chesinanaba honabada achoba thodang kaya lauramkiba athoiba misak amani amade mahakki tawimal adubo ikai khumnaba utuna international national amasung state ki thakta award kaya so khusinakhraba misak amani Mahaki Thawaina Mapuge Kuya Khada Ina Chikna Pothaba Oisinu Amade Mahaki Imung Manungi Awabadasu Saruk Yari Haina Phongdorakli Indian Red Cross Society Bishnupur branch ki oina chatliba chahi lisingani kulumdoi dage na kunmanga fawa ge oina thopugudaba sing khankibaga loinana wasak laukhre ngasi Bishnupur district ki DC ki conference hall da pangthokiba nauna thopugudaba sing wasak laubagi thoramadda deputy commissioner Bishnupur L Bikramna thobu oina sarugya ki loinana thoramadda Bishnupur district ke manungda laiba Thabaktagi Potharaba Doctor Political Leader Club NGO Singdagi Lakpa Miyoi Singh Youth Amadi Communal Harmony gi lamda Thabak Tawbada Award Fanglakraba Miyoi Kayana Society asige member oina saruk yake Nauna Semlaba Society asida DC Bishnupur L Bikramna President Amadi ADC Bobby Sarmana Vice President oina khanke Thoramadada DC Bishnupurna Thaupugadaba Singh yauna atai management ki Miyoi Singh punna Miyoibegi Sebada Kathokpaga loinana Thabak Tawgani haina amata oina wasak lauke wasak lauraba tungda DCL Bikramna Miyoibegi mateng pangbase gi manungda EP ba haiba sisu achoba tengbang amani masi ekhoisu atai officer siga punna EP nanaba khongthang ama laukhatse mingonda EP duna PUD hairaga aikhoina pidaba tarabadi miyamna Yaning Loi Haike Amaromda Hozik Aiko Yamna Cheksinba Mathautari COVID ki Marisuba wave lakpa yabagi akiba leiri Maramaduna Aikoina oxygen concentrator sing matik chana leirabara haibasi yingsinbage tangai fadaba ama oiri hainasu phongdoki Sigi voluntary blood donation se members mayam agi public mayam toina to biri adi matakta district administration ki site ki
nongma mama fix up tawga DC ADM AC to DC official sing se sisu blood donation tawna bagi kano taw se hidi koina blood donate taw bi ha ko isa na taw dragadi then we are not leading by example. Yes, lead by example, then let the public follow. Manipur State AIDS Control Society ki makhada District AIDS Prevention and Control Unit DAPCU Thawbal na sinduna ngasi HIV AIDS ta sagonaduna lairaba miyoi singidamak test and treat for PL HIVs haiba Hiramda nongmagi oiba district level capacity building gi training ama CMO Thawbal gi complex ta laiba NHM training hall da pangthokre Thawramaduda CMO Thawbal Dr. Wainokul Thawbal District AIDS Control Officer Dr. Bizendra amade POI Tekpat Naurem Jitena athoiba mithung sing oina saruk yake Vihan project Thawbal gi mihut singsu saruk yaduna pangthokiba training program aduda district asige manungda laiba HIV AIDS ka sagonaduna lairiba miyoi kuntra romna saruk yake training program aduga mari laina CMO Dr. Wainokul na hai HIV AIDS ka sagonaduna lairiba district asige miyoi singna pugning da hanthaba wakhal khanba tawdana yamna thauna fana layung asibu mayoknaduna lairiba amade hakchange fivam sokhandana lairiba asigidamak apenba wafam kaya thamladuna thagatpa phongdoki tungda matau karamna layong asi mayoknaduna lairiba miyoi singna makhoigi hakchangda ana ayek yawhandana laigani haibagi matangda wari watai sanaduna khanghanki sopa khorpatigi blood pagi test tawdaba pagi drug pagi kapu katagi haiba ado magi maram mayam gi maram haibiga so stop taiser mani ro pa man bale bising sing su mangsu wari not to be ga ma di khamjeda na ya do yenga ka e ma di kam NGO na sai bale ka arbitral music tangro and na little series ki matanga tapi ga da ba kai to ye kana un me an lo si na pedi su version su happy beto ado ma di khamjeda bale na dum ikai boy habi beto ko na discrimination stigma si late ya su khadi lady bale mo jise dana ai khoi sa te su mai mami mata dana so na address people to chum na happy ram sai beto ko pullaga community level te su participate to ko changi Hauraibi Northern Star Club na Hauraibi Apunba FC ga khutsamnaragara Imphal West District ke manung chanba Hauraibi Kangjebungda pangthokliba Marirak Suba Chandranadi Trophy lisingani kulumdoi state level 9-man A-side football tournament ke ngasi sanakiba Group B ge match ta Hauraibi Northern Star Club B na Arapti Football Club ke makhutta Suino Mangada Maithi Haure Arapti FC ge jersey number 16 Indrajit na punna goal mari chanke aduga jersey number 20 Ronaldo na goal ama chanduna HNSCB bu goal mangada maitiba pikibani Group C gi anishuba match ta Sana FC Thawbal na HFC Hauraibi bu Nipan Shinoda yamna laina maitiba pike Sana FC Thawbal gi jersey number 10 Nikasna goal ahum chanduna hat-trick lauke jersey number 3 Survina goal ani jersey number 21 Prithviraj na goal ama jersey number 7 Robert na goal ama amade jersey number 11 Dilburgi na goal ama punna Nipal chanduna tournament asida Mangjil Thana chatli All Kaifundai Youth Club na Sinduna Tamenglong District ke manung channa laiba All Kaifundai Village ta anirak subad led Paminlun Khongsai Memorial Volleyball Tournament ngasi Laisabi Thol ge chip Janminthang Singson na hodokre ngasi dagi horaga lakliba January 12 fauba numinini chathagadaba volleyball tournament asida nupagi team 12 amade nupigi team 6 na saruk yari ngasi dagi hodokhiba volleyball tournament asida Laisa Bithol ge chief Jangminthang Singson Kulbung ge chief Ngamkhojang Kitgem Wangai 2 ge chief Sefu Chongloi maruoiba mithung sing oina saruk yake Thawramaduga mari lainana All Kaifundai Village Authority ge Secretary Saizathang Khonsaina haikibada hogolakliba naha singi marakta amata oibegi wakalon puraknanaba amade makhoibo nisagi ipaktagi kalhaunanaba pandamda ngasige asigumba volleyball tournament asi pangthokpani haike masigumba sports
सिल्लगदी निसा चाबगी रोमदगी स्पोर्ट्स दा मकोई पुकनिंग ओनसिनगेद्रा हाइबगी वखंदा मसिगुम्बा स्पोर्ट्स से सिल्लगा लांगजबनी मरम मदुना मसिगुम्बा स्पोर्ट्स से यूनिटी सर्व अदुगी मथक्ता नारोल अयाम मसिंग से निसा रोमदगी ओलगा कोई स्पोर्ट्स रूम दा ओनसिनबा हाइबगी एम एंड ऑब्जेक्ट ता तौजबनी अमरोमदा थौरम अदुदा सरुक याखिबा ओल काइफुंडाई विलेज के चेयरमैन लेना खोंसाई नहाई खुलसिदा वॉलीबॉल की ओइबा सानबुंग दी लई अदुबो फुटबॉल की ओइबा सानबुंग अमत लैतबा असि नुंगाइजदे फुटबॉल मसानबु पामजबा नहा कयाना सानबुंग लैतबगे खुदोंग चादबा कया मायोकनरी हिरमसिगी मतंगदा हौखिबा चाही खरगी ममांगदा लैंगा के मरी लेनबसिंगदा खुलसिदा फुटबॉल ग्राउंड अमा सेंगट पिननबा हाइजखिबसु लैख्रे अदुबो ngasi fauba thabak oina pangthokpa leitre maramaduna mari leinaba authority na hiramasida mideng changbiduna football gi oiba sanabung ama sengap pinanaba thaurang pakhat piyo haina leinga ke pokning chingsinke koi gi kunse volleyball gi ground du leye adubu football gi du ikoi tournament to linge ikoina football gi ground gi mafam se ikoi emle digi ikoi na dum tanak pasi ni phau phangde du akhati konsana main tanbi All Jiribam Sports Association Sinduna Jiribam Higher Secondary School gi playground da ngarangdagi hoduna chatharakiba Thokchom Radhamani First Division Football League Tournament lisingani kulumdoi gi ngasi sanakiba match da Ichel Club amade Kagalung FC na goal ama chanaduna draw oikre tournament asida tongan ba team mangana saruk yari ngasi sanakiba match aduda Kagalung FC ge goal adu jersey number 10 Joyson Gangmaina aduga Ichel Club ke goal aduna jersey number 11 Nasif Khana chanke team animakna piba matam ge manungda goal amamam chanaduna match adu draw oike hayeng nungthil pung ani taba matamda Kuki SC amade JYC anina sanagane aduga ngarangi sanakiba match tana PFC na Kuki SC bu goal ama sunoda mighty bpk ngasigi match aduda KH Nilakamal Aziz Header Highboy amade Wanchang na enter referee assistant referees amasung fourth referee oike Aroibada maroiba pau amukhana Kanglagi nongpok thong hangduna nongchup thong thingkhre thong asida nat ki oiba visual setpa mioi sing khaktana ngak selhangadori Kaithel sanaba anoba budget hek lakpaga kakching kaithel bu matamga chunaba kaithel ama ohinanaba hotnaragani haina mahut minister YKM Janna thazaba pikre Manipur bu ana layengi lamda atopa state singa changdamnaba amadi masamohu faba state ama ohinbada health sector da thabak tawriba singi achoba thodang lei haina health minister Dr. S Ranjana phongdokre Union Minister of State Home Nityanan Raina Moreda Ladiba Sri Angalai Prameshwari Sri Muneshwari Laishangda Lai Kurambaga Loinana Laishange Fibam Yengsilamle Amade Kakching Range Forest Amade Wildlife Crime Control Bureau Eastern Region ge apunba kangbu amana mayang Imphal Bazar dege lamlaki uchek faraga lalonba mioi ani fare PONYTV na sadokjaba Manipuri pau bideng tabirif singbu kainana baya thangjari PWC Admission open. 1-year diploma in computer application DCA, PGDCA, CCC at Nirma Computer Academy, All Nambulan near GP Women College and Nailit Center, Kwakaital Bazaar, Imphal. Course certified by Nailit. Free soft skill spoken English class and scholarship facilities are also available. For more details, please contact us 8787-583445 or 700-505-6748.